Handak nongni se Russia madi Ukraine gi war sigi update phajana pijaba ngamtre amasung handak marak se kari tawri madom di yenglo matam da asum da hai madi handak marak ase Russia na Ukraine da chausin ba madi laksin bagi chang asi yamne hengat kre hana di nongmada kilometer ama ani Ukraine gi territory se Russia na advance oide chatlam bi hai pani adu po handak ase 20 kilometer per day Ukraine gi territory se lausandra lightning speed up pham kya ta Russia gi forcing asina chausin lakli hai bagi pauni amarom da Ukraine की force की मसिंग से लिखसा लगपा अमदी सोम द कुचुकुलाई सु लिखसा लगपा मसिंग की trouble असे याम द लई challenge की गोइनी याम trouble की मतांग नि हाइरी अमरम द रशियन अनो कुचुकुलाई bomb drone missile rocket masi sing asigi production su yam hengat han kre hana gi tuna tre haujik ena production hengat kre masi ga loina maikai ke ada lightning speed the Ukraine sina thom directly se amati ground da su makoi gi force sing asin advance su selak pa handak North Korea gi force yausin basina Russia gi yam chorba positive impact ama positive result ama oikre aduga Ukraine gi oina masi yam kok saningai oi pa somda makoi gi force su likpa aduga weapon ama likpa masigumba condition da hojika Ukraine ase lady reporting na asum na hai maludi handak marak ase Ukraine gi oina lachar condition yana fadaba amasung war da gi chen basu ya da ba chen re so kadai adugumba condition am da hojik leire handak marak asida White House da America Joe Biden thamuk phaji lakre mak nga leire ngai cherak sida Ukraine gi 20 billion yamna chorba Shenpham ama Ukraine da kuchu khulai ga korona madu sanction gi damakta pini haitun yam kana lakna re adubu madu gi wafam adu Joe Biden order khakta di chat pa yate mayam gi su madu yaba ma sangi voting ama sangi adu ka discussion torok matam da makhoi gi house da makhoi gi leiriba speaker aduna yaroi madu gi sanction atu hek to ba yakiroi haiduna block tausin kre aduna chawrba senpham ma sewji Ukraine da chatta bagi wani masina maram oiraga Zelensky gi sariba kok ki mathakta amukena sabagi information ama lai Amarom the Ukraine amadi Russia si sati ni ingla matam ni ang sung mapam kaya da baraf ki nong churaba baraf ki nong sit sila ba adu condition ni masi condition as the war song dari ni aduga haujik numit chasalik lingai amuk na baraf si tadori pa Ukraine gi mafam kaya ding usrok ngaugadori ni aduga Russia gi mafam kaya ngorok ngaudori ni aduna Russia gi Putin gi order ni di baraf tadringai cherak asida yam de hena Ukraine gi territory consilu amasung mafam kaya da aikoi gi forcing laikadabani hai basi order ni aduga forcing ase wana hona krabani adubu Russia gi president Putin gi order ni madudi Russia gi nagorik amo oina citizen amo oina aikoi gi country asi senbagi damakta na koi ingera baraf tagera natraga ising manung do oigera war ngambatai aikoi gi nation kan batai haibasida makoi gi forcing ase wana mathwai se yolaga hotnari ngaktani aduna handak barak ase Russia gi advantage yamna lay amasung 20 km per day gi speed ta makoi Ukraine gi territory sing ta advance oisilak pagi wapam hai handak barak ase de Ukraine gi Okrobosk har wapam asida war kana sa thari Okrobosk ase Russia na masi capture to bagi tamakta Russia na Ukraine gi wapam kya capture torok pa asumna Okrobosk har ba Ukraine gi yamna Pajakraba amadi maming leirba tauna mani masi capture to bagi damakta sinumit tara mangani muk pharak lesini Okrobosk ase amasung Okrobosk harba mafam ase nong nini sedadi Russian force na capture to ra ba yai sinima somdai amsathi pa warama hawjik chat thari aduga Ukraine gi forcing asu lai haibati yaroi makoi khuchu kulai walaga su Russia da leibugum makoi da khuchu kulai leijadi aduga Russia da leiripa makoi gi fighter jet kum air defense system kum makoi da leijadi makoi da western countries sing na America pirak laga sokna bani masida hujik phawda khangam base Russia gi Putin na khalam bani maludi tha ahum mari gi manung da Ukraine se interior Ukraine se hekta capture to sin gi haitra matama da Ukraine gi forcing ase noki even makoi gi leisabi sing da noki maludi tin nang budi khoka pick up thogi ai khoi gi Ukraine never Russia ngam loi amak sung Russia gi under the lak loi haibo phom se makoi khoka pick up la haibun makoi leisabi sing na phawda matau asumna ngasi so Ukraine gi forcing asigi thaunaling jail masi thagat tabi yarai madudi hojik phawbada Ukraine gi mafam kharat lawkre east thangba Ukraine gi adupu hojik phawbada inter Ukraine ase asi Putin gi khutta Russia gi under da chatpa gi phibam di hojik phawbada leitri amasung sathi khraba condition asida Ukraine gi forcing na hojik phawbada lan sokna ba hari sanga si chahi ahum yenji laklai masi Ukraine gi forcing asi busu thagat tabati yate masiga lana Dnipropetrovsk ko pa mafam masi Ukraine gi lai masi da Iskander missile anina ngarang hit tawi amasung masi da leramba poche haipet ama
tum takre happy wani Iskander missile amadi drone Russia na hujik kanna use story Iskander missiles Russia gi yam effective oi hairi Masigaloina Russia na Ukraine the drone hamla to rise drone punamakta explosive dangerous explosive puri bani amasung 44 to 100 drone attack to hairi masida the Ukraine gi defense system na drone sing ase attack to raga mathak ta kahen bu yawi adupu angam ba drone kai khraga su kharadi asum Ukraine banung taba masina destroy oiram laga chat pa masina maram oiraga ni Ukraine gi mafam kya khandar boot na plate na laiba adugumba mafam sing mansilakli se masigaloina simultaneously Russia gi site gi Odessa, Kharkiv, Kiev, asom the drone amadi makhoi gi missile sing na hitawi. Aduna maram waraga Russia amdi Ukraine gi war ase ground the song na badagi hena space warfare, drone warfare, missile warfare, masina mo hena sathi aduga makhoi gi war sing ase hoji electronic warfare ni Russia amdi Ukraine gi marak chatharibu war ase asom the song na riba war asidagi yam satina advanced ni Middle East song na rise makhoya adati space na pirak liba amati NATO na pirak liba kuchukulai sing se am advanced oiba adunic oiba aduga Russia na puthok pasing si yam adunic oiba science ki chawkhat na banam sing nina makhoi gi warfare asida electronic device sing yam the satina use to bagi wa mention tori Masig loina Ukraine gi forcing yam daba aduga makoina amuk war mafam dagi ning da han bagi maram di Russia gi site gi glide bomb use to ba Russia na glide bomb se yam use to hairi Ukraine gi forcing leifam punduna thenduna leiru mafam singa sa masida glide bomb use to ba glide bomb ai se target to ki mafam do soidana ta dori ne adugum bomb use to pa aduga ground da makoi gi forcing asina taksin basina maram oiraga Ukraine gi forcing se ning da han duna chen bari aduna nong nini se report ki matung ina Octobus ka harib ba mafam se Russia na nong nini sing manung de capture to pem leire masiga loi na nomuda 20 km per day gi speed ta Russia na Ukraine gi east thang ba saruk ta gi west lom da changsi lakli chausi lakli haibu ki pau report sing na mention tawi masiga loi na hoju ki ngasi gi ba latest pau khar gi manung da Ukraine da Russia gi attack across Ukraine gi mafam ka da Russia gi drone amadi missile attack na 12 at least 12 si bagi wani aduga Russia gi hanagi defense minister oiramba Lavrov na mention to ki ningsing ki marudi Ukraine ase defeat to ki tamak natraga Russia Ukraine the loss ase oibatare haina khallasi adu arabati Russia na at any means use to kini masida ekoi chingnaba leite sini means Russia Ukraine gi khutta loss oibasu ya desini aduna karigum loss oigadabu uragati ekoi any means ki khuchukolai use to kini masida nuclear weapon su use to be yai so Biden administration na chawra ba senthang ama pibagi wapong mention tawkre adupu masi makoi speaker na thingkre matungda masigi matungda senpham amaga sanction macha amaga US military aid package ama Ukraine the pibagi mention tawkre maduna $988 million $988 million masigi paisa sitang laida til lore na koidi